ngami habi matik akhoi gi ITB singi awaba yum mai chakhra singi sunging bidan khanna biba taw bidana 85000 si account sin caption bir ba tare konaroi do bonina sumaina khara caption bir pasi akhoi lobong amjroi akhoi si handokchar ge haba sine compensation si mamang da leramba sarkar na lepi ki matungina chatna basu haukraba kacha gina lakh manga simi paka gina lakh tare aduga paka gina lakh tara piraga sumai tawdana koi serau rom da saba haukraba aduga madugi ona taina bada pungtok tok thoga inong long na kano ma thoga da order ma thoga da 7 November 2005 anoba order ma thoga da ngasai gi lakh manga tare tara pera ma pochi pungtok tok thoga lakh ahum da piraga akhoi gi compensation yumai chakhra singi laibak thiba singji kano ohengani habasigi yajaning di habigi matangda adum maina thokchapa presno ni tasing harkanda masi jo akoina moina habir koi matungna sumaina tholakadori account number piro aadhar number piro na habire moigi khangna ba akoi de habir ko nati ko moiga harana na ba miosin habir aganda adudi akoina kamai to paisa ji hanagi do oiga to kamai to uno na hangkana natte lahum gine na harapa adudi akoi di lobung amjroi lahum na kari saduino ngamoina to maina harkanda akoi adudi moina application to ro video da to kana akoi application ji silejere akoina kano da tawjani November 5 2025 to boni si akoina masi khoi lobung amjroi si na akoi da yum sabada kaidawda insufficient oigani habigi nokta khoina application tor matungda moina ngami habi matik akhoi gi ITB singi awaba yum mai chakhra singi sunging bidan khanna biba taw bidana akhoi gi ayaba yaudana makhoina sumai tawdana lupa lakh kano 85000 si account sin caption bir ba tare haiba account kano si akhoi di kano sina konaroi do bonina akoi di haiba amount si 85000 si mi tara mari te capsule la koida haiba kanu tara mari na sumaina khara caption bir pasi akoi lobung amjroi akoi sina yum sabungam ge konaroi habi ge nokta akoi da si handokchar ge haba sine ba akoi da kanu thamjari se thodo eno na akoi namu haijaningi di yum mai chakhra ba haiji press ta adagi social media da khabar da mayam amudi tabirabani yam ilai lai na khanbirabani yumai chakpa haibisi artha kaino yumai chakpa haibse everything loss ne karim bole tra zero de hobine ba sigum base karim khanbidana ekdang ngame matagum hana chanara madasu hana pibiri ba lakh manga dare adagi tara haibisina mangriba property mayam dugi cover to bungam ba phona te ba adubu mayam gini habi dong mayam se yana bagi matung na sathar gar matung sidai yani habi matagum lakh pro da mang gra bang tane ba adugi pot tok ga akhoi su yam no si thoi da be mong da akhoi gi yum du bu akhoi gi footpath da plastic aman khalal lai bagi mong da la hum da pi gani habi si ta singna ITB sing ji bu usita bane habi si thamjagi Hujik paisa moina caption biraiba 85000 se akoi hujik athu matamda kapi iba koi da caption biraiba account kano ta chajin biraibi masi gi matunga video da toroga akoi disi da yahona bagi athu matamda koi ngasima handok saragani